Jiribam ki Kalinagarda school mai thabagi thodok Meitei Furuf ka mari leina te haina lupna phongdorakle Blooming Flower Foundation School Kalinagar mai thabagi thodokta Meitei Furuf se nei haina Marpiles volunteer Federal and Jiribam district Kuki in Jiribam Tamenglong and None amadi ITAC Federal and Jiribam na press release amadi press condemnation thulaba se Jiri apun balop JAL na yaning de hadi JAL ki serol amna hai thodok aduga Meitei Furuf ka mari amata leina de maramasna khudam sangdam yaudana aikhogi thakta masigumba maral sirakwa se mapung fana yaba ngamloi mai thabagi thodok adu de senabasing aikoina akan moongda condemn tawi Meitei Furuf ase state ase da khwaidagi santi pam Furuf ni majority Furuf ama oina aikoi state ase ki tongan tongan Furuf singa sahi kayamarom santi oina hingminare adubo 2023 gi May 3 dagi Meitei amasong illegal immigrant Jin Kuki narco terrorist ki marakta hingsa thoke mungnaba se Kukile natraga union territory state natraga separate administration tanaba pandam da satharakpa terrorist gi thabakna pairi chokibani adubu ona tainabada makoina satharakpa action singi maral Meitei Furuf ta siri haina su phongdoke Jiribam Hilga GP gi Pradhan L Fomendro gi nungkhal da leiba farm house ani Kuki kholai paiba singna mai thadok piram la haide Kuki jo intellectual council gi wafam yengsenaba Meitei alliance na president da taksin kre World Kuki jo intellectual council na India gi president da pisin khiba memorandum amada aranba claim kaya tawkhiba du yengsenaba Meitei alliance na President da memorandum pisinduna taksin kre haide Meitei alliance na India ge president da pisin khiba memorandum amada World Kuki jo intellectual council na thasigi tarawumdoi da 1972 da Manipur da laikhiba district masing amasung maming adu aranba ngaktane maramaduna hiramasida amu hana yengsinbiyo haike aranba pawda action amata lokhatanaba amasung alliance na Manipur ge administrative division ge okupa historical account ke administrative history bu mapung phana review tawnabasu Meitei alliance na appeal tawke haide JDU da gi BJP da Saokhre kiba MLA mangage disqualification case ka mari lenana lakleba tang kun ga manga da speaker tribunal na hearing tawga dori haide Kuki singna MK komda warur kya thamlakhre hantak mera hong songbagi thoramda MK komna wafang khara thamkhibage mari lenana Kuki singna M komda wafang khara thamlakhre madude Mr MK kom na hangna handak ki mera house songbada ayhangna setliba amadi kom jati gi nat ki pijol ase Kuki singna munga dori haide sina nahak phungawari kayam khanglabage kom jati ase 1956 sidul tribe reorganization act matungda pu teba kilongna lusingduna semkhiba tribe amane aduga kom tribe asi chin Kuki mizo group manung chanbana aikhogi phijol noina nat phi oida sijinabada aikoi karisu waraw leite nahangna claim tawriba kom jati gi nat ki oiba phijol asi kanagino kanana kadai dagi pothokibano haibagi matangda naha kayamu khanglabage nana sengdoktuna unnataw ahanbata nupi singna setliba khamtang ponbe noikong khoina pon kopoi aina kauri asigi mayek pattern asi lupho Kuki ningol ni langai nengna angnel ga hidak mana mayom amaga onna khiduna lon khiba mayek ni adi subada saipi khop asina lopeng Kuki ningol ni jangluna lairen amuba nikthauga mari laidaramduna lairen gi mayek tagi sakhiba mayek ni thangnang pon asina lopeng Kuki ningol ni songnu lupengna lairen anguba ningthaugi mayek tagi lauraga sakhiba mayek ni matung manaw mirakta wangang ge haragade itihas phungawari genealogy khangna wangang wa haina PS lupona MK kong gi mathakta wafam kya thamakrai khwairam ima kaitel po phongi makada social welfare department na ahing mi leitabagi tanjai yenglaga thong pansinbagi thabak sa tharagluba se khudakta lepnaba khwairambat ima kaitel joint coordinating committee KHIKJCC convener laisam me mana phongdokre